India amasung Pakistan gi oina leiriba tension asida Indian Army singi maikidi gi Pakistani Rangers ama fajenduna custody da thamkraba matung asida ngarang asin nauna na ayuk anganbada LOC gi mafon singda Pakistani Army singi maikidi gi nongmai kapsilakpadagi Indian Army singna handuna kapnabada maikai ani gi oina nongmai kapnabagi oiba thodok laikre India amasung Pakistan gi oina nauna lagliba tension asida Pakistan hairiba country asida lepa leitana hauzik phawbum China gi maikei gi hanadagi hauna mateng pangduna lakbodo hauzik amukke hena military gi oiba hiramda anauba khusukulai kya ama thajinbagi oiba pawdom sing laikraba matung asida India gi oina hauzik lakliba tension asi yengduna Russia gi maikei gi Igla S missile sing deliver tawba haurakre masigi loina loina hauzik leiriba Russian government ki maikei gi India amasung Pakistan gi oina leirakliba tension asina hena fibam lusilakna karigumba full scale war ama thorkpa matamda darkar oiba military gi oiba polam sing Russia na susui soidana pigeni haibi gi oiba assurance su phongdorakli khudingmak pu anoba video amada amukka na taramlok churi Kashmir gi Pahalgam gi oina tourist sing de attack tawbagi oiba tamchirba attack adugi makha tarakpa oina India amasung Pakistan gi oina lakliba tension asigi nauna lakliba mayon asigi matangda miyengbinasi hauzik oirakliba fibam asida India amasung Pakistan hairiba yumthangnariba country nuclear powered oil country any sigi marakta lanzao ama choruk targadi yamana panari basi nuclear power oil bani na pungmut mutpinaba natragana nuclear oil weapon sing asi narakta targadi hauzik ki oina leiriba pibam asida military ki oina leiriba position asi India na khare hen banina India na yamna line maithi pi kini haibagi oiba ofum kya sing asini tawbatabu lan bek soknaraba India amsung Pakistan na ngamba ngamdaba USA amsung Russia na di lan si suksoi soidana mai paklani hauzik Europe ki oina yamna chawbu landform ama oidiba Russia amasung Ukraine gi oiba landform asida lana Ukraine amasung Russia na thengnaraga USA na mai pakhibagum hauzik India amasung Pakistan gi oina lakliba tension asida country ni sigi oiba yamna chawba lan ama thorpa taragadi yumthangladuna leiriba country China Russia amasung USA haidiba country ahum asidi yamna chawna mai pakadori international relation amasung geopolitics ki oiba point of view digi yengba taragadi malem asigi oina leiriba state aibadi country sing asigi manungda super power ni haiduna leiriba advance oiba kuchu khulai kaya ama pothoktuna madu yonduna makogi oiba economy gi yamna chawba saruk ama kalliba country sing asi lan yamna pami maramdi aikoi miyoi bena ngasi sariba advance oiraba fighter jet gi hauraga makal makha kaya gi oiba kuchu khulai sing asi lan songna nabagi damaktani maramaduna lan songna ba haibasi ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯄꯣꯠꯂꯝ ꯑꯃ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯅꯕꯒꯨꯝꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯑꯦꯛꯁꯄꯣꯔꯠꯇ ꯗꯤꯄꯦꯟ ꯇꯧꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯋꯦꯄꯟ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯗꯨꯅ ꯍꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯕꯨꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯁꯤ ꯐꯥꯎꯕꯗꯤ ꯐꯔꯦ ꯃꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ ngasi fawbada global conflict kaya ama thokre hairiba landformsing aduda super power ni haiduna leiriba USA amasung military di amne advance oire hairiba makal makha kya gi oiba kusukulai sariba Russia hairiba country sing asina mateng pangsindaba landform amatabu yauram loi military gi oiba kusukulai saba amasung masigi yonba gi oiba hiram asida China hairiba country asisu yamna kanna lamjen yausilakliba country amakhakni haukiba chahi kara asida super power ni hairiba USA amasung Russia gumlaba country singna fawba saba ngamdaba khulai kya ama China na saduna puthorakre aikoina pauseda kariguma landform ama thokpa matamda hairiba landform thokliba mafam aduda super power ni hairiba US gumba Russia gumba country sing asigi maikedi gi makoigi oiba khwaidigi yamna advance oibani haiba defense system natragana fighter jet missile na chingba asi mateng paksilakre haibasi ayamba matamda free amata natte madu paisa piraga leiriba ngakteni hauzi Russia gi maikedi gi India gi damaktani haiduna pirakliba khulai asi Igla S hairiba missile asini hairiba missile asi defense system gi oina aerial borne oiba noktakta paiduna lakwa drone oigera fighter jet oigera makal makha kya gi oiba polam sing asibu kapthabada sizinaba yamna effective oiba missile ama khangni hairiba missile sing asi main pad launcher gumbada hapchinduna irai laina yamna yangna putoktana mi ama na hekta launch tawba ngamba putok pusin tawbuda yamna khudong chaba khulai ama oiribeni masigumlaba main pad ta hapchinduna launch tawba yaba missile sing asi hauji Russia amasung Ukraine gi oina songnariba landform asida Ukrainian soldiers singi maikedi gi yamna mai pangna sizinariba khulai ama khakti masigumlaba missile sing asi sizinaduna Russia gi advance oire hairiba helicopter amasung fighter jet kaya ama kapthaba ngamlakpadagi Russia gi oina leiriba air force ti yamna chawba ninghanaba ama leiduna laklibani
ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯗꯤꯂꯤꯚꯔ ꯇꯧꯕ ꯉꯝꯗꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯞꯇꯥ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯑꯁꯤꯅꯤ ꯊꯣꯔꯛꯂꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯈꯔ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯐꯣꯡꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟ ꯑꯁꯤꯗ USꯀꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯅꯦꯚꯤꯁꯤꯡꯒꯤꯗꯃꯛꯇ 130 ꯃꯤꯂꯤꯌꯟ ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯊꯣꯔꯛꯂꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯃꯤꯂꯤꯇꯔꯤꯂꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯀꯤꯁꯇꯥꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯀꯤꯁꯇꯥꯟꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯁꯨ ꯔꯁꯤꯌꯥ US ꯐꯥꯎꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯑꯣꯏꯕꯅꯤꯅ ꯃꯦꯛꯁꯤꯃꯝ ꯔꯤꯁꯇ꯭ꯔꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯟ ꯊꯦꯡꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯁꯤꯜꯂꯛꯅꯕ ꯃꯤ ꯋꯥꯠꯂꯤꯕ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯕꯨ ꯂꯥꯟ ꯊꯦꯡꯅꯍꯟꯕ ꯄꯥꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯅ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯂꯥꯟ ꯉꯝꯈꯤꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯄꯣꯂꯣꯏꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯆꯩꯅꯥꯒ ꯌꯥꯝꯅ ꯌꯥꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯤꯕ ꯃꯈꯩ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯕꯅꯤꯅ ꯂꯥꯟ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯂꯥꯟ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯃꯁꯥꯒꯤ ꯏꯀꯣꯅꯣꯃꯤ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯆꯂꯥꯏꯕ ꯉꯝꯗꯕꯗꯒꯤ ꯋꯥꯔꯜ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯑꯃꯨꯛ ꯂꯧ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯟ ꯅꯤꯡꯇꯝꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯤꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯂꯩꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯐꯝ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯁꯤ ꯂꯥꯟ ꯃꯥꯏꯊꯤꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯒꯤ ꯁꯥꯏꯠꯇꯒꯤ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯔꯛꯀꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯩꯅꯥꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥꯒꯤ ꯃꯥꯔꯀꯦꯠꯇ ꯂꯩꯔꯝꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯁꯤꯞ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ USAꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯤꯉꯩꯗ USA ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤन ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯟ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯆꯩꯅꯥꯃꯛ ꯌꯥꯎꯖꯗꯕ ꯇꯥꯔꯒꯁꯨ USꯀꯤ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯥꯏꯕꯁꯤ USꯇ ꯑꯗꯨꯃꯛ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟꯕꯨ ꯍꯦꯛ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯕꯒꯤ ꯃꯃꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯥꯟ ꯑꯁꯤ ꯉꯝꯊꯣꯛꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯆꯞ ꯆꯥꯕ ꯃꯇꯦꯡ ꯄꯥꯡꯂꯛꯂꯣꯏ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯑꯃꯁꯨꯡ ꯉꯝꯊꯣꯛꯅꯍꯟꯗꯕ ꯃꯔꯛꯇ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯍꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯋꯥꯠꯄ ꯂꯩꯇꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯀꯅꯤ